Lok Sabha Women Reservation Bill passed Obangam Kidaba se lenga ki maiti banate masidi Congress Party na Laibaga Sigi Chauka Thorang da Yakaitin Gaibagini Haina Union Parliamentary Affairs Minister Kiren Rijiju na Fondo Craig Wafamasi Parliament ki budget session Loshilaba Matunda Pangthokpa Paugi Mifam Amada Mahang na Fondo Kibane Mahang na Hai Nupi Singi Mayokta Lepagi Maichak Adudi Opposition na Pujagada Bani Haina Su Mahang na Makata na Fondo Ki Budget session asi Thasigi Tara Tarukta Tarani Pan Fauba Numit Humni Sangdo Kibani Amadi Maduda Nari Sakti Vandhan Adiniyam Amasung Delimitation Bill Puthokibani Bill asi pass tawna bahotna bada majority fanglabasu Constitution amend tawna bagidamak saruk ahum thokpagi ani adudi phangbangam khidre haina sumahangna makhatana fongdoki Delimitation Bill maiti kiba duka mari leinana ngaseyu Congress ki leader Priyanka Gandhi na harauba phongdoktuna democracy ki mai pakpani haiba phongdokibani Paugi mifam amada wafam asi phongdokladuna mahangna hai center na nupi sing sizinaraga makhatana power painaba hotnarambani adubu ngarangi thodok aduna democracy na mai pak le haibasi mayek sengna utpangam lei lengak na federal structure semdok na bamadi democracy ki mapangal sontha hanaba chatharakpa conspiracy adu mapung phana maiti re haina sumahang na makhatana phongdokhi